Phurup ama schedule tribe list chalhannabagi matangda state laingak natraga union territory singna chumle haina recommend tawrakpa yauna registrar general of India madi national commission for schedule tribe ke maikai dege ayaba pirakpa khaktamak khanagani haina minister of tribal affairs na phongdorakli haukiba november thagi tang kunmanga dege hauraga chathariba parliament ki ningtham mifam gi manungchenna ngarang lok sabha da manipur gi ina gi mp dr angomcha Bimol Akoijam-na hangkhiba unstart wahang Paukhumda Ministry ki Maikai dagi wafam masi khanghalakibani MP Dr. Angomcha Bimol Akoijam-na Mahaki wahangda Manipur ki Meitei Phurup SD list chalhannaba center na kari karamba Thabak Paikhatlagana kari Thabakno Paikhatragana kari maramgidamak Thabak Paikhatribano haina hangkhe madugi paukhumda Ministry of Tribal Affairs ki Minister of State for Tribal Affairs Dugadas Uikena phongdokhibada Phurup ama schedule tribe list chalhannabagi matangda state lengak natraga union territory singna chumli haina recommend tawrakpa yauna registrar general of India amadi national commission for schedule tribe ke maikai dege ayaba pirakpa du khakta makhanagani center na kumja listing ama chamapan marfu taramapan gi jun tara mangada SD amasung SC list akakna ba Phurup ama chalhannabagi modality gi sing lapthokle masigi matungina legislation da semdok semjin tawgani maramaduna marilena ba state natraga union territory sing dagi tharakadaba proposal asi hiram masigi matangda makhata na thabak chathabada tangai fadana changba ama oire proposal singi thabak khudingmak approve tawraba modality singi matungina paikhatli haina phongdokhe